Kulai Paiba Mashel Mayang Imphal Sagai Sabida Nomay Kapnakhre. Ngarang numidang pung mapalom taba Matamda Imphal West District ki Mayang Imphal Police Station gi manung channa leiba Mayang Imphal Sagai Sabi lambida sangsilaga Mayang Imphal Kendraga tainaba Karangi nga gi farm singda masak khangdaba Kulai Paiba Mashel akan bamongda nomay kapnaduna khutthoknakhre hairi Kuthoknabagi thokdok aduda nga gi farm singda saba loktang sang singda nomay maruna panduna akai atoi kaya thoki Kulai Paiba Mashel kuthoknabagi paw tabadagi thokdok thokpamda Mayang Imphal Police Station gi osina lusingduna lakpa police ki team amana hakthengnani yengsinkhre loinana nomay kapnabagi khudam sing mayek sengna khangkhre loinana case ama register tawkhre hairi nomay kapnabagi thawong adubu Kuman United Club and Mera Paibi Association KUCMA Mayang Imphal na ngasi mifam ama famduna akan mamawongda condemn tawkhre ngasi gi mifam aduna asigumba laibak thiba thokdok asi lamdam asomda thon bidanaba mari leinaba singda haijarakli hiramasiga mari leinana Kuman United Club and Mera Paibi Association Mayang Imphal gi Secretary General Dejendro Mangang na khuyek piduna press ta thadrok patcherol amana hairibadi Hojik Kuki terrorist na separate administration tanbagi mingda metegi mathakta chathariba lan asida thokliba aikoi Mashel gi lingjen manadabagi wakalon tinadabagi thaksi khasi naidabagi amadi yeknaba masak khangba ngamdabagi thawongsing asina maitei kanglup asibu maru phangna muthatnaba hotnariba kanglup natraga agency singda hena khudong chaba pithokpa oina thokani hairi zero alsin hai maram aduna makha tarakpadadi soikiba lankiba kaya iraipak iramdam asibu iromdom lepchaba ngamjaba ningkha tamba pamba iraicha ngaktani khanbiraga amuk hanna Mayang Imphal amadi thangnaba khulda asigumba khut thanabagi thabakse amona thonbiganu hainasu zero alsina fongdorokli Lup mangana sinduna pangthokhiba mass rally da mioi cha kaya na saruk yakhre Bharat lengak na kanglup phuruk kaya da oiroidabu wasa kaya saktuna ekoi Mashel khanahali nando luwang Indiana Manipur Thugaiba Yaroi Haiba Paujil Puba Manipur Kannaba Miyamgi Oiba Achauba Kongsit Ama Ngasi Thangmai Ban Thau Ground Dagi Horaga Kuman Lampak Phauba Chatkre Kuman Lampak ta Miyamgi Mifam Pangthokre Mifam Aduda Amukogi President Phaironjam Nando Luwangna Bharat Lengakna Kanglup Phurup Kayada Oiroidaba Wasak Kaya Saktuna Aikoi Mashel Khanahali Hojik Phamliba Parliament Mifamda Manipur gi Lan gi Matangda Tonganba Political Party Singna Khananaba Wafam Pukhatlabasu Khanadabasi Laibak Thibani Haina Fongdokre Miyamgi Oiba Achauba Khongset Asi Amuko Poirei Leimarol Amobwa Kohar Manipur Amadi MSF na sinduna ngasi International Human Rights Day ga mari leinana People Armed Forces Special Power Act 1958 Self-determination is our life amadi Manipur muthatpa yaroi haiba paujel puba miyamgi oiba rally asida lamdam asigi miyoi sa kaya na saruk yaduna chatki rally asi ngasi ayuk pung tarat khare helakpadagi Imphal gi Thangmaiban Thau ground dagi masing yamlaba miyoi cha kaya pullaba matungda Kuman Lampak phauba chatki rally adu nagamapan tarba matung Imphal gi samu makong fauraga Kangla gi nongchup thangba gate yauraga awang pangna haigatlaga Kuyathong taraba matung Kuman Lampakta lamthungpham oiki lamdam asida kundaminariba tongan ba phurup singi miyoi sa kaya na saruk yaki lamdam asigi CSO mahairoi artist singsu saruk yaki rally aduda pamdaba thodok sing thoktanaba state amadi central force singna akanba section thorangsu lokhatki rally da saruk yariba miyoi singna Repeal Armed Forces Special Power Act 1958 Self-determination is our right amadi Manipur muthatpa yaroi haina khulausing lauki khongset asina Kuman Lampak Sports Complex ki main stadium da pullaba matung miyamgi oiba mifam ama pangthokhi ngasigi Manipur gi miyamgi apunba khongset asigi matangda amuko gi President Phaironjam Nando Luwangna fongdorokpada hojik phamliba parliament mifamda Manipur gi lan gi matangda tonganba political parties singna khananaba wafam pukhatlabasu khanadabasi laibak thibani Miyam gi hak phangnanaba rally chatlabasu Bharat lengakna Manipur gi police station tarukta nauna apspa thamjilakliba asi Manipur gi apunbagi saktam kahendanaba khulngak libasing phananaba kalampaiduna lairik tamjagadaba naha kaya nongmai pahelakliwasi Bharat lengakna pahenbani international law gi matung ina masagi maphruk kannaba nongmai paiba yai adubu Bharat lengakna apspa thamjinduna ek kaya pansinduna naha kaya phajili Political gi khudong saba phangnaba Bharat lengakna police station 18 na konba mafam dagi apspa lokthokhi Manipur da draconian law apspa lokthok loksin sanaduna Manipur miyam gi hak matli Manipur gi miyam na ek asi repeal tawgadabani haiduna ngasisu rally chatuna demand tawri Bharat lengakna kanglup phuruk kaya da oiroidaba wasak kaya saktuna ekoi masen khanali
masi lamdamsida leiriba furup kanglup khudimakna wakal taminaduna aikhoigi asengba yeknabasi kanano haiba adu khangadabani madu khanglaba khaktada aikoi chaukhatpa ingtappa oigini haina fongdoki amoromda ngasigi miyoisa kayana saruk yaduna miyamgi khongsat aduda saruk yakiba mahiroi nupi macha mapan yauna ama wantarakpadagi khudakta manak nakpa hospital da pukhatuna laikannaki basing adu aso engam yaudana masa masagi mayumda hanakre hairi Yalomi singna masagi maramdamda refugee oina punsi lelibasi lengak paiba hitabadagini Sotin Kumar CPI Manipur State ki senior leaders L Sotin Kumar na haikre Yalomi singna masagi maramdamda refugee oina punsi lelibasi lengak paiba hitabadagini haina lengak tamaral sikre Communist Party of India Manipur branch na sinduna ngasi International Human Rights Day ga mari leinana Irabot Bhavan da pangthokiba protest and demand day gi thoramda wafam asi mahakna fongdokhibani protest and demand day gi thoram aduda mahakna makhata na hai aikhoi gi iramdam Manipur asi ngasidi yamna tamthiba concentration camp amaga pangkhak oire yelhau furup ama oiriba maitai singna iramdam asida refugee amagum relief camp ta ton hingliba asidi sandrembi imadi ngaksam yaure haiba maitai gi pawro aduga chap manaba fibam amani ngasi chin Kuki narco terrorist na maitai miyam da chatharaliba miyot minai kaya asida lengak na karisu tawba ngamdre oiragliba fibam asidi BJP na luchingba lengak asi micham miyam gi right to life ngak pa ngamdre haibani masigi pawkhum BJP na luchingba lengak asina miyam da fibam thoi center gi yaka yengduna tumina leisenbana de Erang asi loisenba ngamloi nakhai sengna Erang asi loisenba ngamloi dabu oiragana chief minister from thadokpana achumba khongthang oigini haina mahakna makata na fongdoki Manipur da thamjilakliba Central Security Forcing chapchana mathau pangthoklibra haibadu yengsinfam thoi Kanglaipak ki Maira News Service ki editorial da phongdorpagi batungina Manipur da thokliba thatra mapan sijilaklaba kanglup ani gi lan asi loisenba haiba asi Manipur miyam da natana India gi tongan tongan ba state singi miyam nasu apunba kholawa moina hojik laurokpa haibadu oire adubu lan asi loisinabagi amata ngairaba pambaidi Manipur gi apunba saktam thugainaba micham miyam gi mathakta nongmai amadi bom kapsinduna landarakliba Kuki terrorist sing asi takthokhiba asini lan asiga mari leinana Bharat lengakna masak thokpa thabak ngasi phawba lawdana lerabasu masing yamlaba Central Security Force kaya ama lepa leitana Manipur da thamjilakliba Central Security Force sing asi Manipur thugainaba landarakliba Kuki terrorist sing asi maithiba pinabani haibasi miyamna thajanai Amoromda Manipur miyam ngakpi senbinaba amadi Manipur thugainaba honariba Kuki terrorist singbu lamdamsidagi takthokhinaba Manipur da changlakliba Central Security Force sing asi miyamna taramna okpham thoi aduga Central Security Force sing nasu makhoigi pangthokpham thokpa mathau adu chapchana pangthoknabasu honagadabani hiram asigi matangda hojik nainaningai oiribadi thajilakliba Central Security Force sing asi Manipur lengak ki command makhada leite center lengak ki command makhada lei aduna center lengak na tau haiba thabak adu khaktamak tawduna leiribara haiba asini masing yamkhraba Central Forcing asina Manipur gi tongan ba ching amasung tamga tainaba Erang thokliba loijing loya gi mafam singda deploy tawduna hojik leiri Central Forcing asina Kuki narco terrorist sing na bom amadi nomai kapsin duna mitai micham miyam gi mathakta landarakliba mafam singsu mayek sengna khangi masida natana Kuki narco terrorist singi camp amadi bunker na chingba kadai da saduna lei haibasdusu mayek sengna khangi adubu karigidamakta khangna hojik phawba Manipur gi leimaidagi Kuki narco terrorist sing asi taktoktana leiribano haibasini hiram asigi matangda nainaningai oiribadi mapuna taw haiba thabak atudamuk tawduna Central Forcing asi leirabra karigidamakta Kuki narco terrorist singi leifam khanglaba phawba makoigi mathakta lokatpam thokpa thabak lokatana hojik phawba leiriba asi karigino haibasini oiragliba phiba masina takpadi Manipur da changlakliba Central Forcing asigi chapchaba mathau adu pangthoku haibasi Bharat lengakna yathang pidrabra haibasini matang asida Manipur lengakna tumina leisinmagum tawriba asi yamna lali Manipur da thokliba lan asiga mari leinana thajilakliba Central Forcing asi makoigi tawpham thokpa miyamgi punsi lantum amadi law and order ngak senbagi thabak honabada Manipur lengaki mateng pangde mamingtagi oina lei haiba adu Bharat lengaki mafamda ichang thongna khanganpham toi Manipur thugainaba honaba asi India thugainaba honabaga chap manai haibasi Bharat lengakna khangadabani Bharat asi malemgi leibak singi manungda military gi matik mayai leiba mari suba leibak am oiribani Maduna Manipur da Kuki narco terrorist singna chathariba Manipur thugainaba honariba thawong asi areiba lanmi tengol thajinduna loisinge hairabadi mikup ama pharoi haibasi miyamna hainaribani
aduna Bharat Lengaki thawong asina Manipur da thokliba lan asi loisiningba matamda loisinba yarabasu hojik fawba loisindana leiriba asi karigino haibasi Manipur miyamna khangba pami maram aduna Manipur lengaknasu masigi asengba maram khangnaba laufam thokpa thodang adu lawgadabani maduna Manipur da masing yamna thajilakliba Central Forcing laina karigidamakta Kuki narco terroristing na nomai amasung bomb kaptharaktuna landarakpa ngamhalibano loinana Kuki terroristing asina maram oiduna sing amasum tam animakta chathok chasin tawba ngamdre Bharat ka samnariba National Highway anisu makoigi kobam nungda leibaga pangkhak oire masi tasengna hairabadi Kuki terroristing asina Bharat lengakbu phongna singnabani asigumba tanja asi yoraba fawba Manipur da thokliba lan asiga mari leinana thajilakliba Central Security Force na lawfum thokpa thodang adu lawdaduna leibasi karigino haibasi Manipur lengakna Bharat lengakki mafamda ichang thongna hangba ngamgadabani loinana Manipur da leiriba Central Forcing asina chapchaba mathau tawanduna Manipur gi leimaidagi Kuki narco terroristing asi takthokhtuna ing tappa Manipur ama oinaba honafam thoi